Kaman isuda punna thabak tawminanaba CSO singna yanakre. Pawasi ngasi nungthil phongkiba pandam pawsedagi lakhotjabane. Manipur apunbagi interest ta thabak tawriba CSO khudingmak kaman isuda punna thabak tawminaba yanaba state level coordinating body natraga mechanism ama sembada CSO singna ama toina yanakre haire. Taragi saisuna sinduna ngarang yumnam huidromda leiba Huyen Lanlong Thangta Association gi sanglenda pangthokiba Nongmagi oiba apunba panggal sagana bagi mifamda state level coordinating body natraga mechanism ama sembada yanakibani haire. Hiram asigi matangda ngasi khurai ahonggaida leiba taragi saisugi office ta pangthokpa paugi mifam amada taragi saisugi chairperson Khaidem Mani na hai ngarang pangthokiba mifam adu Manipur gi oina puwari oihoragadaba khongthang amane ngarang gi mifam adu da Kokome Amuko Fox imagi mairana singba lamdam asigi apunba lup yangkhaigani thoigi lusingba sing yauna mihut sahumlom saruk yaduna ama toina thabak tawminabada yanakhe loinana organization singna masagi hanadagi tawrakpo organization gi thabak thauram singde adumak sathagani haikhe mahangna makhata na hai Manipur gi tangdu leitada ba phibam asida organization amana leibaki damak thabak ama tawrakpada organization amana yaningda ba thoktana ba amaga pau phaudokna duna khanaraba matung pangthokadaba thabak thauramsing ama toina sangsinba yanaba khongthang asi lakhotkhibane taragi saisugi maikaidagi athubada mifam ama amugana kauduna maikai kayadagi paukta kaya lauraba matungda body asi semgani haina sumahakna haikhe